ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯄꯤꯊ ꯂꯣꯏꯔꯦ ꯀꯩꯅꯣ ꯄꯥꯔꯛꯅꯦꯅ ꯂꯨꯄꯥ 10 20ꯁꯨ ꯇꯥꯔꯝꯃꯨꯗꯅ ꯆꯤꯟ ꯈꯛ ꯆꯣꯠꯄꯅ ꯌꯥꯔꯕ꯭ꯔꯥꯅꯦ ꯅꯪ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯣ 911ꯒꯤ ꯑꯣꯊꯣꯔꯤꯇꯤ ꯀꯅꯥ ꯂꯩꯒꯦ ꯑꯣꯏꯅ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯁꯥꯔ ꯑꯩꯕꯨ ꯐ꯭ꯔꯦꯁꯀꯤꯡꯗ ꯐꯥꯕ ꯂꯥꯏꯁꯦꯟꯁꯇꯤ ꯌꯥꯎꯔꯛꯇꯕ ꯑꯗꯨꯕꯨ ꯂꯨꯄꯥ 500 ꯈꯛꯇꯤ ꯌꯥꯎꯖꯔꯛꯄ ꯑꯉꯥꯡꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯒꯗꯤ ꯏꯕꯣ ꯅꯣꯡꯃꯩꯁꯦ ꯁꯥꯔ ꯑꯩ ꯈꯨꯔꯨ ꯀꯨꯜꯂꯒ ꯍꯥꯏꯖꯔꯤ ꯑꯩ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯝꯕ ꯃꯤ ꯑꯅꯤ ꯑꯩꯅ ꯎꯔꯨꯔꯦ ꯁꯥꯔ ꯑꯗꯨꯅ ꯁꯥꯔ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯩꯕꯨ ꯀꯩꯅꯥ ꯀꯠꯄꯤꯌꯨ ꯁꯥꯔ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯤ ꯌꯥꯎꯗ꯭ꯔꯤꯍꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩꯁꯨ ꯄ꯭ꯔꯞ ꯂꯥꯛꯄꯅꯤꯀꯣ ꯑꯗꯨ ꯅꯪ ꯅꯨꯄꯤꯗꯤ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯌꯥꯅꯤ ꯁꯥꯔ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯊꯟꯗꯅ ꯖꯤꯛ ꯖꯤꯛ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯑꯩ ꯈꯨꯠꯀ ꯑꯗꯨꯝ ꯀꯩꯅꯥ ꯀꯠꯆꯔꯒꯦ ꯁꯥꯔ ꯐꯔꯦ ꯁꯥꯔ ꯀꯩꯅꯥ ꯀꯠꯄꯗ ꯇꯩꯅꯕ ꯌꯥꯏꯉꯪꯁꯨ ꯄꯨꯖꯔꯦ ꯁꯥꯔ ꯑꯗꯨ ꯅꯪꯅ ꯎꯔꯨꯕ ꯃꯤꯁꯤꯡꯗꯨꯗꯗꯤ ꯁꯦꯡꯗꯣꯛꯎꯔꯕ꯭ꯔꯥ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯃꯣꯝꯄꯥꯛꯄꯤꯗ ꯈꯜꯂꯒ ꯐꯦꯁꯕꯨꯛꯇ ꯁꯦꯡꯗꯣꯛꯆꯔꯨꯔꯒꯦ ꯁꯥꯔ ꯔꯤꯖꯅꯦꯕꯜ ꯁꯤꯇꯤꯖꯦꯟ ꯑꯩ ꯄꯥꯞꯁꯤ